ꯑꯁꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯃꯉꯥꯅ ꯃꯄꯥꯜꯒꯤ ꯕꯦꯔꯟꯗꯥꯗꯨꯗ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯤ꯫ ꯑꯁꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯅꯨꯡꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯇꯩꯁꯨ ꯂꯥꯏꯃꯟ ꯀꯥꯡꯉꯤ꯫ ꯃꯈꯣꯏꯁꯨ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡꯁꯦ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯁꯥꯡꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯃꯇꯝ ꯀꯧꯕꯤ ꯃꯥꯛꯁꯦ ꯃꯁꯤ ꯏꯔꯦꯡ ꯂꯦꯡꯗꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯁꯤ ꯑꯅꯥ ꯌꯥꯎꯕꯗꯨꯅ ꯑꯇꯣꯞꯄꯁꯤꯡꯗꯨꯁꯨ ꯀꯌꯥ ꯍꯤꯞꯅ ꯇꯨꯝꯅꯕ ꯌꯥꯔꯝꯗꯦ꯫ ꯃꯩ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇꯕꯒ ꯀꯩꯒ ꯊꯥꯗꯣꯏ ꯑꯃꯗꯤ ꯔꯥꯙꯤꯀꯥꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯐꯛ ꯊꯥꯔꯒ ꯍꯤꯞꯂꯝꯕ ꯃꯄꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯍꯤꯞꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯐꯅꯕꯨꯗꯤ ꯁꯥꯡꯉꯦ ꯍꯥꯏꯕꯕꯨ ꯑꯗꯨꯕꯨ ꯇꯨꯝꯊꯧ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯂꯤꯕ ꯃꯄꯥ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯒ ꯏꯔꯥꯞ ꯂꯥꯞꯅꯗꯦ꯫ ꯐꯛꯂꯥꯡ ꯃꯔꯨꯝꯗꯒꯤ ꯌꯥꯝ ꯅꯛꯅ ꯎꯏ꯫ ꯐꯤꯉꯧ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯇꯃꯨꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯔꯥꯙꯤꯀꯥꯒꯤ ꯃꯁꯥꯗꯣ ꯁꯕꯨꯡ ꯂꯥꯎꯏ꯫ ꯊꯥꯗꯣꯏ ꯃꯁꯥꯁꯨ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯅꯤꯗꯣ ꯀꯤꯊꯨꯝ ꯄꯨꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯀꯤꯕꯅ ꯃꯐꯩ ꯁꯣꯛꯇꯨꯅ ꯋꯥꯈꯜꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯆꯃꯝꯅꯕꯗ ꯐꯥꯎꯏ꯫ ꯇ꯭ꯔꯣꯂꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯎꯔꯨ ꯈꯨꯗꯤꯡ ꯃꯤ ꯁꯤꯔꯝꯗꯥꯏꯁꯦ ꯈꯨꯗꯝ ꯆꯥꯡꯗꯝ ꯌꯥꯝꯅ ꯄꯤ, ꯌꯥꯝꯅ ꯇꯝꯅꯩ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦꯅ ꯈꯜꯂꯦ꯫ ꯃꯔꯝꯗꯤ ꯁꯤꯗ꯭ꯔꯤꯉꯩꯗꯒꯤ ꯑꯀꯤꯕꯅ ꯍꯥꯟꯅ ꯃꯆꯨ ꯁꯪꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯅ ꯍꯦꯟꯅꯗꯨꯝ ꯑꯀꯤꯕꯗꯣ ꯐꯥꯎꯕ ꯁꯨꯝ ꯍꯦꯜꯂꯛꯂꯦ꯫ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯧꯅꯕꯤ ꯃꯨꯔꯨꯝ ꯁꯣꯟꯅꯩ꯫ ꯊꯥꯗꯣꯏꯅꯦ, ꯔꯥꯙꯤꯀꯥ, ꯑꯩꯗꯤ ꯌꯥꯝ ꯀꯤꯕ ꯐꯥꯎꯋꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯎꯔꯨ ꯈꯨꯗꯤꯡꯒꯤ ꯏꯅꯦ ꯇꯝꯃꯨꯁꯦ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯣꯏꯕ ꯌꯥꯝ ꯃꯥꯜꯂꯦꯃꯦ꯫ ꯔꯥꯙꯤꯀꯥꯅ ꯑꯃꯨꯛ ꯈꯨꯝꯃꯦ, ꯊꯥꯗꯣꯏ, ꯑꯩꯁꯨꯅꯦ ꯈꯜꯂꯤꯕ ꯇ꯭ꯔꯣꯂꯤꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕꯁꯦ ꯎꯔꯨ ꯈꯨꯗꯤꯡꯒꯤ ꯇꯨꯁꯦ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯉꯥꯡꯅꯔꯤꯉꯩ ꯑꯁꯤꯕ ꯂꯩꯔꯤꯕ ꯇ꯭ꯔꯣꯂꯤꯗꯨꯒꯤ ꯃꯅꯥꯛꯇ ꯀꯗꯣꯝꯗꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅꯣꯃ ꯈꯪꯍꯧꯗꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇ꯭ꯔꯣꯂꯤꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯣꯏꯅ ꯍꯧꯅ ꯍꯧꯗꯣꯡ ꯑꯗꯣ ꯈꯣꯡꯕ ꯍꯧꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯍꯨꯏ ꯍꯧꯗꯣꯡ ꯁꯥ ꯁꯟ ꯆꯪꯂꯛꯇꯣꯏꯅꯣ? ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯥꯝ ꯆꯥꯗꯦ ꯈꯜꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯂꯥꯛꯄꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯁꯪꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯈꯧꯇꯛ ꯆꯥꯏ꯫ ꯑꯁꯤꯕꯗꯣ ꯍꯧꯗꯣꯡ ꯑꯗꯨꯅ ꯀꯥꯟꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯊꯋꯥꯏ ꯋꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯧꯗꯣꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯥꯟꯈꯤꯕ ꯊꯣꯛꯂꯣ ꯁꯣꯏꯗꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯗ꯭ꯔꯥ? ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯋꯥꯔꯤ ꯑꯃꯗꯤ ꯊꯥꯖꯅꯕꯤ ꯂꯩꯕꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯂꯥꯛꯄ ꯎꯕꯗ ꯈꯧꯇꯛ ꯆꯥꯏ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯇ꯭ꯔꯣꯂꯤ ꯑꯉꯧꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯧꯅ ꯈꯣꯡꯗꯨꯅ ꯂꯩ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯃꯇꯥꯡꯗꯤ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯑꯁꯤꯕ ꯁꯪꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯇꯣꯡꯂꯤꯕ ꯐꯦꯅꯥꯠꯇꯨꯅ ꯍꯧꯗꯣꯡ ꯑꯗꯨ ꯇꯝꯅ ꯂꯪꯉꯤ꯫ ꯍꯧꯗꯣꯡꯗꯨꯗꯗꯤ ꯐꯦꯅꯥꯠꯇꯨꯅ ꯄꯥꯜꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯧꯗꯣꯡ ꯑꯗꯨ ꯇ꯭ꯔꯣꯂꯤ ꯃꯈꯥꯗ ꯆꯪꯂꯒ ꯑꯁꯤꯕ ꯁꯪꯂꯤꯕ ꯃꯈꯣꯏꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡꯂꯛꯏ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯈꯣꯡꯂꯛꯄꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯄꯥ ꯑꯗꯨꯅ ꯇ꯭ꯔꯣꯂꯤ ꯃꯈꯥꯗ ꯀꯨꯟꯗꯨꯅ ꯂꯩꯕ ꯍꯧꯗꯣꯡ ꯇꯥꯟꯒꯦ ꯍꯥꯏꯗꯅ ꯆꯦꯟꯁꯤꯟꯕꯗ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯇꯒꯤ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯌꯩꯁꯤꯜꯂꯛꯄꯗ ꯇ꯭ꯔꯣꯂꯤꯗꯨꯗ ꯁꯥꯐꯨꯗꯨ ꯍꯨꯝꯖꯤꯜꯂꯒ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯣꯞ ꯂꯥꯎꯅ ꯐ꯭ꯂꯣꯔꯗꯨꯗ ꯑꯣꯏꯅ ꯇꯥꯔꯦ꯫ ꯇ꯭ꯔꯣꯂꯤꯗꯨ ꯄꯩꯔꯞ ꯃꯊꯛ ꯃꯈꯥ ꯑꯣꯟꯒꯦ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯣꯂꯤꯗꯣ ꯑꯣꯟꯕꯃꯛꯇꯤ ꯑꯣꯜꯍꯧꯗ꯭ꯔꯦ꯫ ꯇ꯭ꯔꯣꯂꯤꯗꯨꯒꯤ ꯀꯥꯡꯒꯣꯡ ꯑꯗꯨ ꯖꯤꯔꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯁꯛꯎꯗꯕ ꯐꯣꯔꯁ ꯑꯃꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯐꯥꯎ ꯇ꯭ꯔꯣꯂꯤꯗꯨ ꯄꯥꯏꯁꯤꯟꯈꯤ꯫ ꯑꯅꯤꯗꯨꯁꯨ ꯆꯦꯟꯊꯣꯛꯀꯅꯤ ꯀꯥꯎꯏ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯏꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯛꯆꯥꯟꯅꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯂꯤꯉꯩ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯪꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯇꯥꯞ ꯂꯥꯎꯅ ꯇ꯭ꯔꯣꯂꯤꯗꯨ ꯐꯥꯏ꯫ ꯇ꯭ꯔꯣꯂꯤꯗꯨ ꯐꯥꯕꯗꯒꯤ ꯃꯥꯒꯤ ꯐꯣꯔꯁꯇꯨꯁꯨ ꯇꯞꯊꯈ꯭ꯔꯦ꯫ ꯇ꯭ꯔꯣꯂꯤꯒꯤ ꯆꯀꯥ ꯀꯥꯡꯈꯣꯡ ꯑꯅꯤꯗꯣ ꯇꯞꯅ ꯃꯦꯡꯅ ꯏꯪꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯗꯤ ꯂꯥꯡꯉꯝꯕꯗꯒꯤ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯊꯥꯗꯣꯏꯗꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯐꯤꯕꯝ ꯑꯃ ꯀꯥꯏꯅ ꯂꯩꯃꯥꯏꯗꯨꯗ ꯇꯥꯔꯤ꯫ ꯍꯧꯗꯣꯡꯗꯨꯗꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯑꯃꯇ ꯎꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯏꯕꯦꯝꯃ ꯅꯈꯣꯏꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦꯀꯣ? ꯔꯥꯙꯤꯀꯥ ꯃꯃꯤꯠ ꯅꯥꯝꯃ ꯂꯥꯎꯊꯣꯛꯇꯨꯅ ꯈꯨꯝꯃꯤ, ꯁꯣꯛꯍꯧꯗ꯭ꯔꯦ
असुमना फिबमदुदा ट्रॉलीदु हानगी फिबमदा मफम चाना थमलगा असीब हक्चांगदो मखोय म्याम चंगदुन लौखले अदुगा हानगी फिबमदा फी ngौगुन कुपसिलगा थमे खंगौदना अतियादा नोंग खोंगबगी अखा अरावगी मखोल ताबा हौरले माइके खुदिंगदा नोंग खोंगबगी मखोल मतमदु सजिबु था चतहौबा था पांखलकपा मतमने अतियादा अहिंग हेक यौरपगा नोंग खोंगबमदी नोंगले नुसि लाकपगी साउम इतततन फंगे मरमदी सजिबुथा हैनुंग न मपाल तंब मतमसे नोंगले नुसिना मथि पोंगब मतमने नुसिचु लिरि लिरि अहिंग बोइना लंफेन पात अमदी लांगोन चिंगलोमदगी सिसिलकपा हौरकलमे लंफेन नवा कोंबेदे सजिबु माबु ngaingamda खोयरांगना लांगोन चिंगबु येंगना मथौ ओइना अनौब कुम अमबु याम वाना ngaiduna lei असुंगै तंजा सिदा अतियादा नोंथांग कुबलगले थावम चाकपुंबा अमुबा लेचिना युखल ओइख्रे नोंसु सुमसुम मंगदुना लेबदि यादबनि मारेम लेदा हाइथरगले नोंले नुसित के लोइना असुमना अथेंग बहिंगदुदा नोंग नुसित अनि पुना अमुक्ता मिचंग ओइखिबना अकीबगे सकलो लौबा हौरगले नोंले नुसितुना कन्न सितपना फी ngौबुन कुपतुना थमलेबा असीबक चांगदो अमु अमु नुसितुना हाइदोइ असीबगी माइथोंग अदो इंगाय nganoi असीब संगलिबा मखोय सिंगदुगी मरक्तगी अमन चंगसिलगा असीबगी मसादा खुबलिबा फी ngौबदो चंगसिलगा खुमजिले अदुना हुजिक्ति असीब संगलिबा मयामदुगी मरक्ता अमदी ट्रॉली नाकंदुदु लेपलगा फीदो हाइदोखिदनबा हाइदुना संगबगी मथौ तारि अकनब नोंले नुसित अमदी नोंग अहुमना पुनसिनबा अकनब मरक अदुदा असीबबु कुबलिबा फी ngौबदो अमुक्सु हाइदोके तवे मी अनि चंगदुना कुपसेन सेनदुना फीदुबु हाइदोक्तनबा कन्न होनरि मदुबु सेनबदा अवाबा मने राधिका अमदी थादोइसु काचिनदुदा तासिलगा ममित अनिदुना नाथैनबु होनरि ट्रॉली दुदगी येंगलरोइदि खनमने अदुबु हेक्ते येंगनिंबा फावे ट्रॉली दुदा अनिदु खुनिंग थिने मिटके येंगने नाकोंग मयादुदा मुरुम मुरुम सोनरगा वारी सानरे राधिका ने थादोय नोंले नुसिजे तान याम काइद्रा होय काइ कीबदुम पोए अहिंसिदा तौरिसे राधिका ने हाइबददी याम लाइबा अखोइसे असीब मचा ngaktani अदुबु असीबसिना अहिंसिदुमि मांगदा सांगने तादुना लेबिसे वखलसे मोन मोन खले होय अदुबुदि चुम्बा तल्लेदा यामना नोंगान मंगाइदुइसे वाखरेदा तौरिसे असुमना निदो मखोल तोक्तना मुरुम मुरुम सोनरगले तंजादुदा बेरंदादुदा जरी फिंगौ शेट सिख्रब तमुगी थवाइनि अमुबु मेखु ओलगा मागे असीब हक्चांग थमलिबा ट्रॉली मपादुदा कदोमदगिनो खंगदे फुकलाउना फाउजिलरे तौरिबा थौदोदो थादोय मदि राधिका मखोय अनिगी मिट खक्तदनि उहल्लिबा अतैदुदि उब नते अनिदु तमुगे असीब थवाइदु उबदा ममित मना चप चप युंगदुने येंगलगले मयासु उमसिनबा कावरे ngसाइदा चतख्रबा असीब थवाइसिनमु करिगी मफमसिदा नौना हंजिलगलगा लाक्लिबनु खल्लुबदा वखल थोकप ngamद्रे अनिदो थवाइदु उबदा हमचत हमपोइने असुमना ngakchanna येंगलिगे तमुगे असीब थवाइदुने मसागे असीब हक्चांगदो येंगलगा टेंगथाना ओइने कपलगले हादा हक्चांग पोलांगो आइदि चतप ngamद्रे खोंगसे थांदोक्तुना थवाइ आइना हक्चांग नंगबु थादोक्तुना चतप ngamद्रे हे हक्चांग नंगबु थवाइ आइना पामुजे हिंगलिङैदा हक्चांग नंगी ममल खंगलुदे अदु पुंसिना लोमलबा मतम थवाइ आइना हक्चांग नंगी ममल ngasiта खंगले थवाइ आइना नंगबु मफम कइदा थादोक्तुना चतप ngamलोये असी हायगा थवाइसिना टेंगथाना ओइना कपले
ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯑꯁꯤꯕ ꯊꯋꯥꯏꯗꯨꯒꯤ ꯄꯥꯎꯗꯝ ꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯤꯕꯅ ꯃꯁꯥꯁꯤꯡꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯁꯤꯕ ꯁꯪꯂꯤꯕ ꯑꯇꯩꯗꯨꯗꯤ ꯊꯋꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯎꯔꯝꯗꯦ ꯃꯣꯏꯒꯤ ꯊꯣꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯑꯁꯤꯕꯗꯨꯕꯨ ꯈꯨꯝꯂꯤꯕ ꯐꯤꯗꯨ ꯄꯥꯏꯊꯣꯛꯈꯤꯗꯅꯕ ꯍꯣꯠꯅꯔꯤ ꯆꯔꯩ ꯐꯤꯉꯧ ꯁꯦꯠ ꯑꯁꯤꯕ ꯊꯋꯥꯏꯗꯨꯗꯤ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ ꯊꯋꯥꯏꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯋꯥꯔꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯦꯟꯁꯔꯅ ꯅꯥꯗꯨꯅ ꯂꯩꯕ ꯏꯕꯣꯆꯧ ꯀꯧꯕ ꯑꯍꯜ ꯑꯃꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯦ ꯊꯋꯥꯏ ꯊꯥꯔꯤꯕ ꯍꯛꯆꯥꯡꯗꯨꯕꯨ ꯌꯦꯡꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯤꯕ ꯃꯁꯥꯗꯨ ꯀꯣꯜꯂꯒ ꯀꯞꯄꯤ ꯑꯍꯤꯡꯁꯤꯗ ꯑꯁꯤꯕ ꯑꯅꯤ ꯃꯊꯪ ꯃꯊꯪ ꯋꯥꯔꯗꯁꯤꯗ ꯁꯤꯕꯨ ꯁꯤꯔꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯨꯅ ꯁꯤꯕ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯑꯅꯤ ꯂꯧꯏ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯁꯤꯃꯛꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯁꯨ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯋꯥꯔꯗ ꯃꯅꯨꯡꯗꯒꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯃꯩ ꯃꯩ ꯍꯥꯏꯅꯔꯦ ꯕꯦꯗ ꯅꯝꯕꯔ 20 ꯃꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯄꯦꯁꯦꯟ ꯑꯗꯣ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯑꯅꯤꯗꯨ ꯍꯦꯟꯅ ꯃꯤꯍꯨꯜ ꯀꯟꯅ ꯍꯨꯝꯒꯠꯈ꯭ꯔꯦ ꯌꯦꯡꯅꯩ ꯋꯥꯗꯤ ꯉꯥꯡꯅꯗꯦ ꯐꯤ ꯉꯧꯕꯅ ꯏꯕꯣꯆꯧꯕꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯀꯨꯞꯁꯤꯜꯂꯒ ꯕꯦꯔꯦꯟꯗꯥꯗꯨꯗ ꯏꯟꯊꯣꯔꯛꯑꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯊꯪꯅ ꯊꯪꯅꯅ ꯂꯩ ꯃꯤꯠꯅ ꯀꯨꯞꯄꯗ ꯏꯕꯣꯆꯧꯕꯒꯤ ꯊꯋꯥꯏꯗꯨꯁꯨ ꯇꯨꯃꯤꯟ ꯋꯥꯠꯂꯣꯝꯗꯒꯤ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯃꯥꯒꯤ ꯑꯁꯤꯕ ꯃꯁꯥꯅ ꯊꯝꯂꯤꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯠꯆꯦꯠ ꯎꯏꯁꯤꯜꯂꯦ ꯊꯃꯣꯏꯗꯗꯤ ꯁꯣꯜꯂꯦ ꯉꯁꯤꯒꯤ ꯇꯝꯊꯤꯔꯕ ꯑꯍꯤꯡꯁꯦ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯁꯤ ꯂꯣꯏꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯑꯍꯤꯡꯁꯤꯗ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯣꯠꯂꯤꯕ ꯈꯜꯂꯨꯕꯗ ꯀꯣꯛꯇꯨꯝ ꯉꯥꯎꯋꯦ ꯑꯁꯤꯕ ꯑꯅꯥꯕ ꯉꯥꯛꯇꯅꯤ ꯎꯔꯤꯕ ꯑꯗꯨꯕꯨ ꯅꯣꯡꯖꯨꯒꯤ ꯇꯝꯊꯤꯔꯕ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯗꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯨꯔꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯨꯗꯗꯤ ꯗꯣꯛꯇꯔ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯄꯨꯊꯕ ꯌꯥꯅꯕ ꯗꯤꯁꯆꯥꯔꯖ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯏꯔꯤ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯄꯨꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯑꯀꯤꯕꯗꯨꯗꯤ ꯀꯣꯛꯄꯗꯤ ꯂꯩꯍꯧꯗꯦ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯑꯅꯤꯗꯣ ꯅꯣꯡꯉꯥꯜꯂ ꯐꯥꯎ ꯑꯅꯤꯗꯣ ꯑꯅꯃꯥ ꯏꯆꯨ ꯆꯨꯏ ꯏꯍꯩ ꯍꯩꯅꯤꯡꯂꯝꯗꯦ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯐꯟꯁꯥꯡ ꯊꯥꯔꯤꯕ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯂꯒ ꯂꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯣꯏꯒꯤ ꯑꯅꯥꯕꯁꯤꯡꯗꯣ ꯁꯦꯕꯥ ꯇꯧꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯐꯝꯂꯦ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨꯔꯤ ꯔꯥꯙꯤꯀꯥꯅ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯇꯣ ꯍꯣꯏ ꯃꯥ ꯊꯥꯗꯣꯏꯅꯁꯨ ꯈꯨꯝꯃꯤ ꯑꯍꯣꯏꯕ ꯀꯤꯗꯨꯝ ꯀꯤ ꯇꯟꯕꯨ ꯇꯜꯂꯦꯗ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯉꯔꯥꯡ ꯑꯍꯤꯡ ꯂꯣꯏꯈꯤꯕꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯧꯈꯤꯕꯒ ꯈꯪꯍꯧꯗꯦ ꯔꯥꯙꯤꯀꯥꯅ ꯃꯝꯁꯤꯟꯈꯤꯕꯒ ꯈꯪꯍꯧꯗꯦ ꯊꯥꯗꯣꯏ ꯔꯥꯙꯤꯀꯥ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯍꯣꯇꯦꯜꯗꯒꯤ ꯆꯥꯛ ꯂꯩꯕꯒ ꯊꯣꯛꯇꯦ ꯕꯦꯔꯦꯟꯗꯥꯗꯨꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯃꯗꯤ ꯑꯅꯥꯕꯒꯤ ꯄꯤꯖꯔꯤ ꯑꯅꯤꯗꯨꯅ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯛꯄ ꯃꯇꯝ ꯄꯨꯈꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯆꯥꯛ ꯇꯣꯛꯂꯛꯄꯗ ꯑꯗꯨꯝ ꯀꯔꯤ ꯀꯔꯤ ꯂꯣꯏꯁꯤꯟꯕꯒ ꯄꯨꯡ 9 ꯍꯥꯏꯔꯛꯑꯦ ꯅꯣꯡꯗꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯨꯔꯤ ꯑꯅꯤꯗꯨ ꯉꯟꯇꯥꯅ ꯕꯦꯔꯦꯟꯗꯥ ꯀꯥꯆꯤꯟꯗꯨꯗ ꯇꯨꯝꯗꯣꯏꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯉꯔꯥꯡ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯆꯠ ꯐꯥꯈꯤꯗꯕꯒ ꯉꯁꯤꯗꯤ ꯑꯅꯤꯗꯣ ꯉꯟꯇꯥꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯞꯅ ꯂꯣꯠꯊꯔꯛꯑꯦ ꯑꯅꯤꯗꯨ ꯇꯤꯟꯅꯕꯗ ꯃꯇꯤꯛ ꯆꯥꯏ ꯇꯦꯜꯂꯕ ꯃꯇꯝ ꯈꯔ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯂꯥꯛꯄꯗ ꯈꯪꯅꯕꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯤꯟꯅꯔꯛꯂꯦ ꯑꯅꯤꯗꯣ ꯆꯞ ꯆꯥꯅꯅ ꯑꯃꯨꯛꯇꯗ ꯋꯥꯕꯒ ꯀꯩꯒ ꯄꯥꯈꯤꯕꯅ ꯅꯤꯡꯉꯥꯏꯗꯅ ꯃꯃꯤꯠꯁꯤꯡꯗꯣ ꯂꯣꯏꯅ ꯂꯣꯠꯊꯔꯛꯑꯦ ꯅꯤꯗ꯭ꯔꯥ ꯀꯧꯕꯤ ꯂꯩꯔꯝꯃꯤꯅ ꯑꯅꯤꯗꯣ ꯁꯨꯝꯈ꯭ꯔꯦ ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯨ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯏ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨꯔꯤ ꯅꯣꯡꯁꯤꯅ ꯊꯦꯡꯖꯤꯜꯂꯛꯂꯒ ꯍꯦꯜꯂꯛꯏ ꯆꯨꯕ ꯁꯨꯝ ꯆꯥꯎꯔꯥꯛꯅ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯕꯦꯔꯦꯟꯗꯥꯗꯨꯗ ꯀꯣꯛ ꯀꯣꯛ ꯀꯥꯛ ꯀꯥꯛ ꯍꯥꯏꯗꯅ ꯍꯪꯒꯠ ꯍꯟꯗꯥ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯃꯤ ꯈꯔ ꯆꯟꯆꯠ ꯆꯠꯄꯗꯧꯅ ꯃꯥꯟꯕ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯕꯦꯔꯦꯟꯗꯥꯗꯨꯗ ꯇꯧꯔꯤꯕꯗꯣ ꯑꯗꯨꯝꯅ ꯇꯠꯇꯅ ꯃꯈꯣꯜꯗꯣ ꯇꯥꯔꯛꯂꯕꯗ ꯃꯤꯁꯤꯡ ꯅꯥꯁꯤꯡꯕꯤ ꯃꯅꯥ ꯁꯤꯡꯕꯤ ꯔꯥꯙꯤꯀꯥꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯦ ꯋꯥꯔꯤꯁꯤꯒꯤ 20 ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯋꯥꯔꯤꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯕ ꯆꯥꯡꯗ ꯉꯁꯤꯗꯤ ꯍꯥꯞꯆꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ
ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ